Argentina na France po penalty shootout goal mari ani da Maithiba Piduna FIFA World Cup Qatar 2022 gi mapu oikre. Qatar na yumbu oiduna mamang thagi kundagi satharakiba Federation of International Football Association FIFA World Cup 2022 gi ngarang numidang India gi pungphamda pung 9 minute kunthra dagi sanaba haukiba final match ta Argentina na penalty shootout ta France pu goal mari ani da Maithiba Piduna kunganithoi suba FIFA World Cup asigi mapu oikre. Final match asi Qatar World Cup asigi damag akhan na thorang tawkiba stadium singi manungdagi miyoi lising marfugani pan chamapan go hompuga taruke capacity oiba Lucelle Stadium da sanakiba nei. Final match ki ahanba half ki sanaba haurakpada Argentina gi captain su oiriba Lionel Messi na match ki kulhumdoi suba minute ta referee na pirakiba penalty kick ama goal onthoktu ngarang gi final match ki ahanba goal account hangdokhe aduga kunthra ka taruk suba minute na Argentina ge Angel Di Maria na su France ki mayokta makoi gi ani suba goal sankibaga loina na Argentina gi forward ta sanakiba captain Lionel Messi su mapung phaba match ki matam minute marfu drage manungda team animak na goal ani chanaduna lairakpadage referee na hablakiba extra time gi manungda Chamagani suba minute Argentina gi ahum suba goal chanba ngamkhe adumoi namak Argentina gi maikei dage tongan ba minute ta goal ahum sanba ngamkhibaga chap manana goal ahumak France ki maikei dage su mathang handoktuna extra time loisilakpa phawbada team anina goal ahum chap manana laikhe final match asigi winner amasung runners up khangadavana masana asigi chanabi manungchana referee na team animakta penalty shootout tawduna aroiba decision lahon khe masida Argentina gi captain Lionel Messi yauna goal mari chanba ngamkhe aduga France ki maikei dagi kawkiba penalty shootout ki manungda kick amana Argentina gi goalkeeper na save tawraga atopa kick amana goal post ki wangbada chatkibadage Argentina na France pu mari ani da Maithiba pikhiba nei penalty shootout ke decision na sanaba loisin kibaga loinana tournament asigi tongan ba manasing yanthokibada Argentina gi jersey number 24 Anzo Fernandez na masagi chahi kunmathoi khaktamak suduna khwaidagi naha oiba player gi mana phangkhe best goalkeeper gi mana su Argentina na phangkhe adumoinamak golden boot ki mana na France ke jersey number 10 lit kiba Mbappe na punna handaki World Cup asida goal nipan sanduna phangkhe adumoinamak golden ball ge award Argentina gi captain Lionel Messi na phangkhe panba yabade Argentina na ngarang gi final match thoiduna FIFA World Cup 2022 gi winner oikhiba si tharaga tournament asida winner oiba humlak sure kumza lising amaka chamapan humbudraga nipan da pangthokiba FIFA World Cup ta Argentina na ahanba oina winner oiba ngamkhe aduga anirak suba winner na laikhidraba Diego Maradona gi luching makhada saruk yakhiba kumza lising amaka chamapan marfuga tarukta World Cup ki mapu oiba ngamkhibane handaki cup asida apunba team kontraga ni thoina group nipan thongna khaidoklaga saruk yakhibagi manungda group C da Argentina na Saudi Arabia Mexico amasung Poland ga punna taminakhibane group masel gi team singda mamang thagi kunithoida Argentina na Saudi Arabia ga sanakiba match ta Saudi Arabia gi makutta Argentina aniyama da maithi hokibane adumoinamak group masel gi team sing oidiba Mexico amasung Poland ga sanakiba match sing da de Argentina na team animak asibu ani sino da maithiba piramlaga round of 16 yawrakpa ngamkhibane ani suba round asidana Argentina na Netherlands ka thengnakibada sanavagi full time amasung extra time da thoinaba ngamdabadage penalty shootout ta Netherlands pu mari ahum da maithiba piramlaga semi final yawrakhibane semi final da Argentina na Croatia ga thengnakhe adumoinamak Argentina na team asibu goal ahum sino da maithiba piramlaga FIFA World Cup 2022 Qatar gi final changlakibane handaki tournament asida Argentina gi team bu captain oina lusinglakiba team asigi forward masana gi maming leraba sanaroi Lionel Messi na final match asina mahaki World Cup ki aroiba match oiragani haina su mangjongna laukthokrabane aroibada tabiriba pumnamak pu thagatsare